Arambai News Guwahati da Manipuri Pao tabiri basingbu ihan handu maktada chingangbam Suzitrani na khurumjari. Housing asigi samlappa mariba Pao sing lobirasi. Assam da Mikhal ki alliance ki matang da ahongba kaya lakpa uba fanglakli. Hagrama Mohilari ki BPF party ga matam sang na wari sanaduna lakiba adubo ikhang khanghaudana BPF na Grand Alliance sa changkibadagi hariba Regional Boro Parties dagi lapthorokpani haina AJP ki luchingba singna phongdorakre. Asumna AJP amadi BPF lapthoknarakre. Nakalamaromdana Congress na Assam da tasengna NT ka lengak ama purakpa pamlabadi masagi phirep hongdokpa tagani. Communal Party oriba AIUDF ka chatminariba makhaidi Regional Alliance asina Congress ka kaidongidasu pulloi haibagi wafam ama AJP amadi Raizor Dolgi luchingba singna sengdorakre. Ngasi jail da laina Guwahati ki JMC Hospital da laying duna lairiba Raizor Dolgi President Akhil Gogoi ga AJP President Lurin Jyoti Gogoi ga marathon meeting phamduna sit yanabagi matangda kupna khanakre. Lagliba Mars ki tang tareta alliance asigi so ahanba mirep list lauthoklagani. Asugi yauna mahiroi luchingba singi maraktagi kana da party ticket pirakpa yengningai oiri. Assam Jatiyatapadi Yuba Satra Parisad AJYCP gi General Secretary Palas Changmai Mahiroi Lup asi thadolaga AJP da changlagani panbayai AJP asi asu amadi AJYCP anina luchingduna semkhiba anoba regional political party ne mathaga Assam gi Sonari Kendra da AJP mirep oina Changmai chongthoklaba yaisu hairi. Ngasi AJP amadi BJP gi maraktasu matam sangna phaminakre. AJP na party gi MLA kariba Kendra Taramariga loinana punna sit nipugi dabi BJP da thamlakhi hairi. Nakalamaromdana akhanaba sit manga da alliance ki matang da final warep lobangam adubu ataidadi yanaba ama purakre haibagi thazaba yaba paugi likhun ama phangli. Ngasi yamnamak angakpa moongda hanagi Assam gi CM Prafulo Kumar Mahanta gi loinabi Jayshree Mahanta machanupaga loinana AJP gi President amasung Minister oriba Atul Boragi official sangai da chatuna wari sanakre. Kagi matang na chingba isu kaya da party gi mayok lepata natana lauduna su lakhiba Prafulo Kumar Mahantana Atul Boragi mafamda changjarakpagi thongasi AJP manungda ngakningai ama haibadu oiri. Barhampurda masamak mirep oining libra natraga mahaki mahutta mahaki loinabi natraga machanupa lebhanba pam libra wahang ama oirakli. Ngasi Congress ki General Secretary Priyanka Gandhi Vadra numit nini gi khongchata Assam da thunglakhrabagi matung Kamakhya Mandi da chatuna ima Kamakhya khurumlabagi matung Lakhimpur da laktuna miyam gi meeting da saruk yakhi. BJP gi mathakta landaraduna asukuibasi chartered flight ta chathok chasin tawba singaduna ngasidi cycle rally chatli makhoi singasi masak khangdokadabani. Handaki Assam gi mikhal asidi Assam miyam gi saktam chatnabi amadi naharol singi tungi punsigi lanni haiki. Priyanka hayengna Tezpurda miyam gi mifamda saruk yagani. Senior citizen amasung comorbidities laiba chahi nifumanga mathaki miyoi singda COVID vaccine kapa ngasidagi leibak sinba thungna haukibaga loinana Union Health Ministry na State Government Health Insurance Scheme gi makhada empaneled oiba private hospital sing COVID vaccine center oina sizinanabagi maning tamba state sing da pikre. Private hospital khudingmakta vaccine kapagi mamal punna lupa chani yankai oigani adubo government hospital sing di lemna kapkadabani. Asumna awang nongpokta vaccine kap nanabagi khankraba private hospital singdi Arunachal da ama Assam da chamagi mathak Manipur da mapan Meghalaya da 38 Mizoram da manga Nagaland da 13 Tripura da ani amadi Sikkim da na private hospital amakhaktani. Asumna awang nongpoki state singi manung da khwaidigi masing yamlibasi Assam oiri ani subada Meghalaya ahum subada Nagaland aduga Manipurna mari subada lairi. Humpumanga suba imaning singba numit ki thoram jaribongi yaifa sanglen thogan marup laisrum khun mamang lekaida ngasi pangthokre. Imaning singba numit haribasi mapan Manipurda ihan hanboina maitai lona mahaitam bahaukiba numit adubune. Asumna imaning singba numit asigi makhal mathelgi thorom kayaga loinana pangthokiba thoram asigi aphongba thoramda Moirangzam chinglenna welcome address piduna hautokhi.
Nepram Manindrana Mayai Tangbelda Saknarabi Saisakpe Laishram Mema Social Scientist Dr. Dhanabir Laishram Ngangom Joy Kumar Kangambam Chandrasekhar Amadi Hizam Birendra Chingbana Daisa Famki Laurembam Joy Kumar na host oikiba thoramasida wangang loisingna maroibu pakta kya thamki MDC gi member Pukrambam Noni amasung Kaisam Kamdev loinana Imai Moinu Private Limited ki business developer Loya Taba Haurongbam na chingbasu saruk yaki Haukiba February gi tang tarong doigi numidang da Pongnafam office da number thadaba Activa gari ama tongduna lakpi nupi amana hand grenade langsilambagi thogdoga duga mari leinei chingnabadagi Manipur Police ki special investigation team na nupi ani phagatle hairi phagatlaba nupi ani asi ngasi CGM Imphal West ki court ta puthoklaba matung court na makhoi anibu March ki tang taruk fawba police custody da remand pikre Paugi matungina thodogasida yaramgani chingnaba nupa marisu mangjongna phaduna court pukhatlaba matung March mari fawba police custody da remand tawkhre hairi Bom langsilamba miyoi adu numit kharanigi manungda soidana phaba ngamlagani thajanari Naurem Birari College ki Kanglon Kaina Hapkiba principal N Sitaljit pu logthoklaga aranba maral kya sizinduna suspend tawraba college asigi hanagi principal Dr. NG Akasini bu athuba matamda principal oihelu hairaduna college asigi staff amadi college asigi akoibada leiriba miyamna wakat mifam phamkhre Nakalamaromda Taret Suba UGC pe taladuna college oza singna strike tawriba si athuba matamda loishinduna mahairoi sing ningthina mahai tamhanbiyo covid pandemic marakta khudongchadaba kaya mayok naruraba matung lockdown hangdokhibadagi mahairoi singna mahi tamba hogalakpata ngairi amuk mahi tamba ngamhandre Manipur gi mahairoi ayamba habadi chada humphudi lareba imungi macha masu ngaktane computer laptop amadi smartphone da mahi tamba su ngamjadre Haina All India Students Federation AISF Manipur State Council na akan batabi tawrakre Taramathoi suba Manipur Assembly Mikhalda Andro Kendra dagi mirep oikiba Thongnauzam Syam Kumar gi affidavit ta aranba yaure haina mahakal lamba tawnakiba BJP gi Nimaichan Luwangna Manipur High Court ta case ama thangalakpadagi chahi mari rom case thengnaduna laklaba matung ngasi court asina Syam Kumar gi affidavit ta aranba amata yaude haina wayel pikre Sangvidan gi tara suba schedule gi makhada Syam Kumar MLA famdagi disqualified tawduna Andro Kendrada Miyam gi mihut leitabagi awaba mayok naribasi koknanaba Assam gi mikhalga iroidana Kendra asigiso by election pangthoknanaba takshilagani haina Syam Kumar na paumisingda phongdorakhi Kangmong Manglak Football Ground gi akoibada leiriba Kangmong Maisnam Laikai Langonjam Laikai na chingba khulasigi football da thawai yaujaba sing amadi football khaktagi oiba Young Pioneers Football Club koba club ama haunabi matungina ngasi handakta semkhre Haugalakliba nauriba nahasing amadi mangjonuna football sanarakpa Kangmongwi naharol singda anauba asa ama piriba club asina sinlangduna lagliba March ki tang tarug amasung taretta chahi 13 amasung 13 gi makhada leiba footballer singi tournament amasu pangthoklagani hairi Tripurada Autonomous District Council gi mikhal naksilakpaga loinana council painanabagi lanso kankhalakli IPF Tina Alliance wariba ruling BJP Thadok Laga Tipraga Alliance Tokiwa Sena Regional Party Singi Alliance na Khara Hena Lumbagum Uba Fanglakli. Piba Masida BJP Khazik Sonbagum Uri Tasingnadi Lagliba ADC Mikalasida IPF Tina Sid Kurithoi demand Tokibadu BJP na Pining Dabadagi Alliance Manungda Chet Nabasi Thorakibane. Hauziksu BJP gi Tribal MLA Singna IPF Tiga Alliance Tobasi Pamde Amasung Chingi Mapam Singda BJP gi Pangal Kankhalak Lagani Maramadana Regional Alliance na ruling party asida Sokningai Leite Hairakre. Haukiba pung kunmari sigi manungda awang pugi state singi manungda hauzik phawbada ngasigi oina COVID-19 positive oibagi report lakraba state singi manungda Tripura da tara Manipur Arunachal Pradesh amadi Meghalaya da amamam phangkre. India gi oina hauzik phawbada ngasigi oina COVID ki anoba positive case lising tarama thoi phangkre. Apun banabagi masing crore amaga lakh tarama thoi lising kulhumdo yokshilakle. Active oriba case masing lakh amaga lising humpu mangani. Prime Minister Narendra Modi na ngasi ayuk Delhi gi aims ta chatuna COVID vaccine gi ahanba dose kapkre.
Assamgi saktak oiriba lemzaningai oiraba gamosha ama mangakta yaladuna India na masana sajaba Covaxin vaccine Prime Minister da kapki. Prime Minister Modi na miyam da COVID vaccine kapthok piyu amasung India bu COVID free oiba lebak ama ohen biyu haizaki. Nagalamarom da Vice President Venkaiah Naidu su ngasi Chennai da ahanba dose ki COVID vaccine kapthokre. COVID na naraba Home Minister Amit Shah su ngasi Vedanta Hospital Gurgaon da COVID vaccine kapkre. Maharashtra da ani suba Covishield dose kapkrabagi numit kharanigi matung MBBS ki final year mahairoi ama mild symptom lakpadagi test tawbada COVID positive oirakhi amasung haukiba thangzu numit hospitalized tawpataki. Hauzik chahi kunmathoi suraba mahiroi asi doctor gi observation makhada thamle. Bihar gi CM Nitish Kumar na state asigi mafam khudingmakta COVID vaccine lemna kapkani ngasi lauthokre. Lemna kapagi khudong chaba si private hospital sing da su state lengak na phangangani haina Nitish na makhata ki. Loina da Bihar gi CM Nitish Kumar masamak ngasi Patna da COVID vaccine kapthokre. Mamang chahi habadi English singani kungi May kunmathoidagi domestic flight amuk paiba hokrabagi matung domestic passenger khwaidagi masing yamna tongkiba paikibasi ngarang habadi February gi tang kunipana oikhre. Ngarang flight lising aniga chahum yankhayum da punna domestic passenger lakahum ga lising tarahum doi chatruka humpunipan na paiki. Jaidip Bhatnagar nangasi Press Information Bureau PIB gi Principal DG oina daita pukre. Bhatnagar ingising mga chamapan marfutaruk base ki Indian Information Service ki officer ne. Indian Secular Front ISF ka alliance tawrubadagi Bengal da Congress machet tabagi phibam da lakli. Left Congress Alliance da hu kamsiladuna ISF ki luchingba Abbas Siddiqui na communal loiba wangang lakhiba loinana COVID virus na Indian crore yankai hatlasanu haina lai khrumbagi wangang ngangki adubo Bengal Congress na ISF ka alliance tawkibasina Congress manungda chingkhaina ki Congress ki senior luchingba Anand Sharma na alliance asibu condemn torokhibaga loinana alliance asi Gandhi amadi Nehruvian secularism gi mayoktani amasung West Bengal Congress chief ta masigi matangda sengdoknabasu hairakre alliance asi Congress working committee gi ayaba yaudana semkhibani hainasu Anand Sharma na maral sirakli Myanmar da hokiba February amadagi military ku thamjinduna state councillor gi phamdagi lokthokraba Aung San Suu Kyi gi mathakta court na ahenba charge ani amagasu pankre haugalakpada mahaki mathakta walkie talkies taruk illegally import tobgi maral sikhi adubo ngasi ningthokaba numittana miyamna santi oina leijabada ki haningai oiba pau kya phongbgi maral ga loyana telecommunication law gi makhada khusuklai gi license yaudubgi maral su sikhi ngasi video conferencing ki khuthangda Aung San Suu Kyi na court proceedings ta saruk yakhi lagliba March ki tang 15 da mathangi hearing amuk yeitharakre aroibada ngasi ki tentakpa mariba pau khara comorbidities laiba chahi nifu manga mathaki miyoi sing ngasi dagi haukiba phase ani da COVID vaccine kap hauna khibaga loidana Assam gi health minister Himanta Biswa Sarma su ngasi COVID vaccine gi ahanba dose Guwahati gi GMC hospital da kap thokre Manipur da hauzik fawbada COVID vaccine lising yankhai thoiga chahum kuntaret kapkre masigi manungda health care worker na lising kumapan ga chatret humphuni Mizoram gi CM Joram Thangana ngasi fiscal year ingisingani kunmathoi kunithoi yoina chahi gi budget lankhatkre Punjab gi CM Captain Amrinder Singh na Mikhal gi expert ni hainariba Prasanta Kishore bo advisor oina hapkre Tamil Nadu da BJP na AIA DMK dagi seat 13 pinaba taksingadawri COVID vaccine kapagi registration Cowin portal da tawgadabani app ta tawgadaba natte hairi RJD Luchingba Tejaswi Yadav na Bengal da Mamtaga Unakre TMC amadi RJD alliance Tauraba Yana Leirakli amadi Hanigi France President Nicolas Sarkozy corruption case ta convict oikre Judge amada sel pijanaba hotnabagi case ta maha convict oiduna chahi ahumgi phadok pikre ngasi goina di Arambai News Guwahati da Manipuri Pao sandok chaba matang isolation jabagaloina na tawri basing bom kasu hanna khurumjari